Angakpa kaya thallaba leibak amakaki interesting oiba video amakakni. Pyramids, Nile River, Sahara Desert, asigumba famous oiba kaya leiba leibak aduga afawa footballer Muhammad Salah gi puknafam Egypt. Hariba leibak asigi matangdani ngasigi video ase. Northern Africa da leiba yamna kuiraba civilization gi matangda yamna maming chitpa leibak Egypt ki official maming na Arab Republic of Egypt haina khangne. Arabic marol na Egypt leibak ki official marol ne. Masigi Cairo city asena Egypt leibak ki capital city amane. Africa amadi Middle East leibak singi oinadi Cairo khwaidagi mi yamna leiba city singi manungda amane. Cairo city asigi chawbagi chang asi Africa da leiriba city sing asidagi khwaidagi chawbada ahum subu oiriba city amane. Ancient wonder of the world gi manungda challiba city adusu masitangne. Festivals, Chinjak, Awangba Towers, Asigumbagisu, famous oiriba Islam religions na dominant oiba city amane. Leibak asigi khwaidagi chawba city singna Alexandria amadi Giza city asine. Currency na Egyptian pound, Indian rupees ta yengragadi Egyptian pound amaga 4.75 Indian rupees mukamane. Leibak asida khwaidagi Islam dharma chatpa miyoi singna Hundaduna lay 90% mukti Egyptian sing asi Muslims ngaktane aduga 10% mukna Christian religion gi miyoi singne. Nong magi population gi chang yamna yang su hengalakli masine resource kaya da awat po oiraktuna awabo oirakli apun ba Egypt leibaki population gi manung da 99% di supna gi 5% oiba lam gi sarukta khundaduna lay ayambana Nile river gi river bank da yamna chinna krik innaduna layba mafamne. Invention gi lamdadi chang ta da leibakni chahi amagi 365 days calendar paper amadi ink mipum khudingna seasonary ba cosmetics ki horkhum sune pambi amadi sanga gi pothok singdagi cosmetics amadi skin care gi damakta seasonai ya feng na gi damakta toothbrush amadi toothpaste asigumba asisu Egypt lebaktagi horakpa ngaktane masidanatna aikhogi state singda police force leiriba asigumna ahanba oina 2500 BC gi matam aswaidagi lingkhatuna thamba horakrabane masigi dress asi kuiraba liraba dress amakhane 5000 years rongi oigedaba kuiraba dress amakhane Hauzik Cairo gi Tarkhan cemetery hariba asida leiriba hauzik fau preserve tawduna thamliba dress amane Angakpa Kayana pik thallaba lebak asida Great Pyramids asisu amakhakne Pyramids amadi Great Sphinx Giza achouba mi asiba phumpham cemetery gi saruk amane masigi architectural masterpiece asi kanana karamna sarambano kanamata khangdribane Egypt leibak khaktada pyramids chamagi mathakta lei masigi angakpa singi manungda amadi pyramids ki nungdum singi lumbagi chang asi achouba samu amagi arumbadagi hena lummi masitanatana thawan michak singa alignment oina leiba secret oiba thong sing asigumba angakpa kayane ayamba Egypt pyramid sing asi ancient Egypt rulers pharaoh amadi mahaki family miyoi singi tombs oina semlamba pyramid ngaktane asigumba mysterious oiba kayamarum leiba leibak asida matamgi awonba kaya asida yauriba leibak amasune social media users yamna leiba leibak amasune 10.5 crores muki population oiriba leibak asida 46% gi changda apunba population dagi Facebook seasonai atopa social media platform singdasu users kaya lep palaitana hangalak libane social media de active oibadanatana physically active oiba leibak amasune Muhammad Salah Football da karangau zaba missing nadi football premier star Muhammad Salah bu soidana khanglamgani haina khalli mahak asisu Egypt macha amane Egypt ki afawba football player amane Premier League club Liverpool amadi Egypt national team gi captains oriba afawba forward player amakhane masinane leibak asida football asisu popular sport amagum oribasi thaina Egypt ki miyoi sing haibadi pharaoh na ningthau oina palingai matam Sirba matungda amuk loinai draba punsi hingi haibasi yamna maru oina lobagi chang asi matam aduda asiba hakchangbu mummification haina khangnaba asiba hakchang preserve tawbagi process asi chathanaram libane makhoi thadnabida mummification tawbana asibagi thawai adu amuk loinai dana hingmangami hingi haina thadnaba asini
Matam adugi thazanabi kayagi manungda ngasi aikhoigi yumsingda loinariba hui haudong loiba asi matam adudasu chatnaramlabane. Haudong se yamna sacred oiba animal amagum launarame. Masina maram oraga haudong loibasina yamna good luck oi haibadagi ayama families da loinarame. Masitnatana ngasi mafum ayamada sarkar gi mathakta sit in protest tauba demand tauduna wakat mifam tauba asigumba kaya asisu ngasi ngarang dagi haurakpanati. Pharaohna Egypt ki ningthau oina palingai dagi haurakhrabane. Matam adugi ahingba miyoi singi mapu amani launaramba Pharaoh gi mathakta workers kayana akiba leitana protest tauduna lakhibagi khudam kaya history da fangkhrabane. Ancient Egyptian sing asi Angakpa chatnabi kayasu torami achoba crocodiles fawba faatuna mummification toksinduna makhoi lai da fawba sacrifice torame masitnatana crocodile mathi faw miron danaba private part ta haptuna season matam aduda nupi nupa pisum kokpa pa semba hakchang dagi tuhaw kakthatuna keba asigumba kaya torame luhongbada khudop sibagi chatnabi asisu Egypt lebak dagi hawrakhibane. Ancient Egypt ki matamda leramba nupi sing asi adukki mati ningha tamlami. Properties kaya leiba yonba business tauba asigumba singda athimba leramde mawa faw divorce tauba faw yahlami. Atopa civilization dagidi makhoina yamne hena sakti fanglami. Mount Sinai masigi interesting oi bofumdi Egypt ki Sinai Peninsula asida leiriba mountain asini. Prophet Moses, peace be upon him, mahangna pumnamakpu sembiribu mapudagi yathang tara fangkiba yam important oiba mountain amane. Whale Valley, masisu ichamchamba valley amanati. Masidani masing yamlaba whale hairiba achobanga asigi fossils kaya fangkiba mafam amane. Kangfalgi sa oirambadagi samudragi nga oikiba masigi evolution asigi evidence oiriba mafam amane. Asumna UNESCO World Heritage Site tarit leiba lebak amane. Egypt sanga yamna marang kainasu leiba mafamne. Camels, donkeys, horses, sheep aduga goats asigumba sing asi yamna marang kaina fange. Aduga Egypt ki samudra ki isingi saruktadi khwaidagi yamna marang kaina leiriba jiba singna dolphins, turtles, rays, sharks asina chingbane. Nong chubagi chang asida yenglagadi lebak masa pumba laikangla oiramba faw yabane adubu malemgi khwaidigi sangliba Nile River asi lerambana lebak masa pumba laikangla oiba faw budi oihaudrabane chahi chupa amada 2.5 centimeters ki chang asimuktangda nong chui yamna tangna likna nong chuba mafam amane lebak asigi climate asisu yamna hot amadi dry oiba mafamne sumnagi season ani khak leiba mafam amane. Ningtham thana November dagina April tha fawbane aduga kalen thana May dagina October fawba oi. Interesting oiribadi Nile River asina makha dagina awang maikairomda chen thabana Egypt leibak asibu Upper Egypt amadi Lower Egypt haina section ani thona khaidoi. Masini Egypt leibak ki interesting oibo pumsing channel asida ahan bo oiribadi subscribe toksin biyo aduga interesting oiba anubo video kaya yemu fangnabagi damakta bell icon adusu on tawduna thambiyo.